यूनियन होम मिनिस्टर न कौरकपदगी मिनिस्टर अहुम दिल्ली दा पाइसनख्रे लाइबाग असगी होम मिनिस्टर अमित शाह न खुदकता कौरकपदगी ngarang nungthil state असगी मिनिस्टर अहुम दिल्ली दा पाइसनख्रे अदुबु मिनिस्टर सिंह अदु करिगिदमक्ता दिल्ली दा कौसिलखिबनु हाइबगी चपचाबा पाउदी फंगबा ngamdre प्रेस न फंगबा पाउ अमगी लिखुन न हाई RD and PR gi minister Yumnam Khemsan, Health Minister Dr. Sapam Ranjan amasung Education Minister TS Basanta Kumar, Home Minister Amit Shah na kaurakpadagi khudakta ngarang nungthil pung amaga minute ni fuda Delhi gi damakta Imphal thadokre haire Minister Singh asiga loina na Moirangi MLA Thongam Santi su loina ki haina su pawasina makha tare Home Minister Amit Shah na Minister ahum asibu ngarang khudakta Delhi da kauksan khiba sigi maram chapsana khangba ngamdraga su Thanipan henzilaklaba Manipur gi irang asiga mari lainana Haujik state ta leiriba BJP gi government asigi oiba wafam singi matangda oiramgadra haibagi chingnabadi lai haire Amit Shah na ngarang mag Minister Singh Delhi da thunglabaga unaduna wari sanagani hainasu press na fangba pawasina makha tare Adumoy na mag yamna hatu-hatu na Minister Singh Delhi da kauksin khiba sige chapchaba maramde press na phangba ngamdre Nakalamarom numit kharanigi mamangda BJP gi state president A Sarda yauna BJP gi MLA Singh na Delhi da laiduna haujik lamda masida thogliba irang asiga mari lainana BJP gi national president JP Nada unanaba lairakhiba dusu unadana halakhiba laikhre Handak BJP gi MLA Singh na Delhi da satringai gi mangoi na party asigi thaupuba singa loina na thambal sanglen da mifam sing pangthok pasu laikhrawa nei